अहानबदा मरोइबा पाउ पिजरी चीफ मिनिस्टर ना दिल्ली देगी हेक हलकपगा अवाटपा कैबिनेट मिनिस्टर हापलगनी हाया एमएलए थांगजम अरुण कुमार ना फुंदोखरे चीफ मिनिस्टर युमनाम खेमचान अमदे सेंटर के लुचिंग बसिंगा ngasi दिल्ली दा उनदुना अवाटपा मिनिस्टर सिंह हापलना बा वारी सानखरे Special Intensive Revision SIR na Census amadi delimitation ki mahut sinba yaroi haina Jitendra Ningomana phongdokre Hayengdagi hawgadoriba class 10 exam asada aranba pambai seasonaramba sing sahi tara jailda thambaga loinana crore ama fine thiangani haina bosem gi secretary S Detalan Sharmana phongdokre अमदी एमएलए बुंगजागिन बाल्ते अरोइबा मथौ मंगम पांगथौनबकिदमक कोतुना कुकी जो ताबा मफम सिंगदा टोटल शटडाउन लाउथोख्रे खुरुमजरी मामी टीवी ने संदोक चबा प्राइम टाइम न्यूज बिनेंग ताबिरिबा पुमनमकपो निरुपमा मतुमना तरहमना उपचरी पाउ संदोना पिजरी मार्च अहुमदगी पांगथोकपा हौगदोरिबा यावसंग स्पोर्ट्स का मरी लेनना इम्फाल ईस्ट की सोइबाई वांखै खुनौदा सिटीजन क्लब्स की अकोइबदा लमतु सेंगबगी चथखरे ngaraangdagi hawduna chathakhiba cleanliness MLA trophy haina mingthonba lamtu sengbagi campaign ase wangkhai AC ke MLA thangjam arun kumar laktuna ngasi yengsinkhre yengsin khongchat aduga mari leinana wangkhai AC ke MLA thangjam arun kumar na phongdokhibada chief minister yumnam khemchana luchingba anoba lengak asina state asibu saukhatpagi maikaida puraknaba ahanba khongthang oina lambi thong amadi drainage system hena phagananaba अहेन मिटएंग चंगबा हौरे अमदी हौजिक दिल्ली दा लेरिबा चीफ मिनिस्टर ना हलकपगा अथुबा मतमदा अनोबा लेंगाक असिगी अवाटपा मिनिस्टर सिंह हापलगनी हाइरे मिनिस्टर सिंह असि हापलबा मतुंग स्टेट असिगी चौखत थौरांगदा हेना माइ ओनसिन बंगमलगनी हाइके मांगना मखाताना हाइखिबदा ngarangdagi chathaba haukiba campaign asida pana marigi miyamna lunana sit senglambada MLA na thagapa phongdoke laikai ama lunana thamba haiba ase isagi tawpham thokpa haiba asina miyamna khangpham thoi adubu citizen club na maru oiba thodang loduna club asigi akoibada lunan bagi thorang paikhatpa ase laikai khudingna tamjeningai ne asiguma khongthang ase lamdam asigi laikai amade khul khudingda paikhatlabadi Lubanan bus state ama oibang ngamgani haikhibaga loinana yausang kumhai nangnana ba citizen club ki lambi ngasidege black topping tawduna loshilagani amadi hayengdege wangkhai khunaugi leiraksu black topping thaduna semlagani haina pongtokhe मैम इम्फाल की इम्फाल सिटी डेवलपमेंट की प्रोग्राम से फजना प्लान तौर लेरी हौजी अनौब गवर्नमेंट लाए अनौब गवर्नमेंट अखोई फोकस से लंबी थोंग करी करा ड्रेनेज करी करा फोकस तौगेना वारी लौरगा लेरे तौबद अखोई कई प्रॉब्लम है थबक हौगलब कान हे रो मटेरियल पुसलप कान खुदों चादब हे थोपस लेबर से फंग अवाब मपान लेबर मैम ला सूगदौ मणिपुर की सिचुएशन से मैं लाख कीबा अखोई मणिपुर लेबर सिगुम थबक से खरा हेना सुबियु है मोनसु वाटप प्रॉब्लम अनीसीना मरम ओरकान थबक तौगद मफम याम लेबर वालप रो मटेरियल वालप तोान तोान फैक्टर्स मैम ओरकान अखोई थबक से खर तपन तपन चली प्रोग्रेस से खर वाले अखोई ऑनरेबल सीएम अखोई हाइनजरकान कमायना प्रोग्रेस लेहनजिगे ऑनरेबल सीएम चखरे दिल्ली मा हेक हलपगा अखोई एक्सपांशन सोना लाउथोनी खल Chief Minister Yumnam Khemchana ngasi numidang wairam Union Home Minister Amit Shah unakre anoba lengak asigi oinadi Union Home Minister unakhiba ase khwaidagi maru oiba thorang amane ngasigi unaba asida BJP gi Central Leaders singna observer oina hapkhiba hauzik na BJP gi National General Secretary Tarun Chud amadi North East Coordinator Sambit Patrasu yauke loinana hauzik hangduna leiriba Minister Taret ke matangda khana khibaga loinana state asige chawkhat thaurangi matangda wari sanake haire
Special Intensive Revision SIR na Census amadi delimitation gi mahusin ba yaroi NRC natraga manaba kanglon chatnaba khaktana Manipur dagi mitop khandok pagamgani haire masi khangna leingang na thabak tawdrabadi miyam gi ihau natana afabam phangloi haina campaign for judge and fair delimitation JFD ki convener Jitendra Ningombana phongdorakli wapamasi India lengangna April thadagi census tawna bagi thabak paikhalakliba ase param chumna pangthokna bagi damak JFD na sinduna mafam kayada chatuna paring naina chatharakliba khana naina bagi mifam gi saruk ama oina Imphal East District ki Wangkhai apigani Wangkhem Community Hall da pangthokhiba mifam mari lenana JFD की कन्वेनर जितेंद्र निंगोंबना फोंदोखिबनी कैंपेन अदुदा माइके अदोमगी मैरा पाइबी अमदे क्लब सिंगी मियोय सिंगसु सरुक याखे जितेंद्र न मखा ताना हाखिबदा मणिपुरना इंडिया दा तिंद्रिंगै अमदे इंडिया ना ब्रिटिश के लोइना मखादा लैरिंगै मतमदगी हौदुना मिकोक थीबगी थबक चथब हौरखिबनी अदुम ओइना मा खंदक मणिपुरदा पांगथोकदोरिबा मिकोक थीबगी थबक असे लमदम असिगे ओइरिबा फिबम असिगा चानदे लोइना इंडिया के ओइना चटनबा हौख्रबा SIR ना लमदम अदुदा लैरिबा मितोप सिंग खंदोक पंगमलोय मितोप खंदोकनबगी अमता ngairaba pambaidi NRC natraga masiga manaba chana kanglon ama chanaraba matungda mitop sing khandokpa ngamgani haire loinana lamdam asidagi mitop sing hana masak khangdoklaba matungda mikok thibagi thabak chathananaba lamdam asida PR lengak leiringai matamdagi lauduna lakhiba adu ngasidi popular government ama leirabanina government asina yauriba MLA minister singna makoigi oiba cabinet mifam ama phamduna manipurda mitop khandokringai mikok thibagi thabak chatha handaba haina warep ama loduna center ge luchingba singda khanghankrabani maduna tadana India lengangna silak liba census tobagi thawong ase adumok chathakhiba tarabadi mapaldagi narolda changlakhiba mitop sing mikok thibada yaukiduna makoina separate administration talakpa matamda karikshu haiba ngamloi masi oiraktana ba NRC hana tawbiba aduga mikok thibiu haijabani loinana census tobagi matam ase lamdam adugi oiriba phibam adu yenglaga adugi matung inasu yaithok yaisin yai masigi khudam haibabu Nagaland Jammu Kashmir Assam Arunachal Pradesh asina chingba singda mamangda census yaithok tuna matam khara leiraga census tokhe loinana lan thengnariba mafam national calamity thoklaba mafam disaster thoklaba mafam pandemic thoklaba matamda census yaithokpa yabage oithokpasu lei masigi mathakta Manipur lengangna cabinet mifam ama phamduna lamdam masigi miyamna pamliba census tawdringai mitop hana khandokpa ase thabak oina pangthoknana ba warep loduna center da thagadabani haike dri haina kuna ai khon hairi ne ba kari do bagi thiba ya di ro ha mudam da asai gi mi ko thiba mudam da aina haje gi bodo mi mosin kya su ne pun yin gi do mi ek le mu khudum oni thi gi do ne ma hek yum le mu khudum oi thi gi do ne ado le mi ba mi mayam sing du gi manung da mi ba khal ani le re hu ji se yam lu na amana aikoi lamdam sidigi po ga sada na da sandor ga le jaba mi kangbu ma madu bu kari kawi yel ho mi adagi atoppa mana migi lamdagi laaga khunda leitara bu group ama mi ani sure bu ko india havle bakida aduna hujiki mi ko thi bachida asagi migi lamdagi lakpo mi mayam singdo adu ju mi ko thi bade yaw go bani haidana hairi eba handagi mi ko thi ba karan kwale mi ko thi go doriba hayeng chit la iba april gi tang amadagi thi ba hogi go doriba asai han bagi mi ko thi bodu gi han bagi pat yum masing thi bodo april gi tang amadagi na tang tara manga phawba ama tang tara ga taruk te gi na me gi tang tara ga manga phawba ama pulung mi ni phu manga ni sing manung phawda yum masing thi bo on do gi Manipur India bumbi adubu akhoi sigi tanjada mu ngai kho hairi jig maram kai gino haibon damda akhoi na lejeri ba yelomi akhoi na lejeri bu yum masing se masidi thi gi bud kashu kaide atopa mi gi matop na mi gi lam de gi lakpa yum ma yam ma yaw ki ga dore
मधु याखिब तारगदी मखोइसे अखोइ लमसिगी युमगी मसिंगने हाइना लौख्रगनी हाइबगी अखोइना थिंगमनेबा अदुदी नंगने दा हाइरिबरा युम मसिंग कना कना लैरे अखोइ वांखेमदची आ इबोतो मै युम मन मसा नुपा याइमगी युमम सदोखी अदु खक्तना अखोइ कैम लेते हाइना इमा होइना वांखेमगी एरिया सिदा युम मसिंग खंगद्रगसु अखोइना खंगबो उदबा ngamdaba singi jagada yum masing yam henkatlarmeba henkatlibo yumi masing se kanana leibu no one yangu mudamda ngasi ngasimok akoida lan tariba mitop miansa kulai paiba kangu mayam singdo adugi yum mayam leirmeba mase oh 1915 chumi ahne habije 1959 degina habidi 1959 60 phawi manuda yum masing ha nata Assembly constituency के MLA बुंगजागिन बालते थवा याउद्रबा हकचांग न्यू दिल्ली दगी पुरकदबा नुमित अमदे चुरचानपुरदा पांगथोकदबा अरोइबा मथों मंगम असिगे येंगलगा कमिटी ऑन ट्राइबल्स यूनिटी ना टोटल शटडाउन लौथोखरे कोतुगी इंफॉर्मेशन एंड पब्लिसिटी ना थादोरकपा चेरोलासिना कांगपोकपीगे सदर हिल्स एरिया द लेबा कुकीजो पुंगनमगना MLA बुंगजागिन बालतेना लैखिदबदा अवाबसु फोंतरकले हौखिबा कुमजा लिसिंग अनि कुनगा हुमदोगी मेगी अहुमदगे थोगलखिबा कांगलुप अनि के इरांग असेदा कुकीजो कांगलुप तगे लैखिदबा मियामगी मिहुत असे महाकना ओइरी मरम असिना लैखिद्रबगे मफमदा ख्वाइदगी अवांगबा थाकी इकाय खुन्नबा उतनबगी दमक महाके थवा याउद्रबा हकचांगना दिल्लीदगी पुरा नुमित अमदे चुरचानपुरदा पांगथोकदौरिबा अरोइबा मथोंगी नुमित असेदा टोटल शटडाउन लौथोकले हाइनसु चेरोल असिना मखा तारकले Board of Secondary Education Manipur Boshiamna Loba High School Leaving Certificate Examination listing ani kunga taruk hayengdagi hauduna jing amadi tampaki mafam singda leiba school chamaga humpuma thoida exam center oiduna apunba mahiroi listing kuntraga taruka chatrek kun mangana saruk yaduna pangthok kadaba exam asida nataba pambai sizinabada chenari bising Manipur Prevention of Malpractices in High School Leaving Certificate Examination and Higher Secondary Examination Act 2024 gi matung ina jail da chahi tara thambada natana lupa crore amagi fine thirangani haina bosem gi secretary S Dityalan Sharmana phongdorakle hayengdagi hauduna March ki tang kunga humdoi phauba pangthokadoriba HSLC examination ga mari lenana Imphal gi Babupara de leiba Bosem gi office ta ngasi pangthokiba phaugi mifam amada wafam ase mahangna phungdokhibani mahangna makha taraduna hai handak chahi asige oina pangthokadoriba HSLC examination asida mahairoi puna lising kuntra ga taruka chatret kunga manga oiri masigi manungda nupa macha mahairoi masing lising taraga nipan ga kuntra ga humpu tara manga amade nupi macha mahairoi masingna lising taraga nipan ga chahum yangkhai oibani maru oina chingi mahairoi masing lising tara mapan ga subna nifu ga taruk oibaga loina tampaki oina punna mahairoina lising tara tare ka chadruka marifu tara taret oigadauri amadi examination asigi apunba exam center chamaga humpu ga mathoi gi manungda Sing the center humpuma toy amadi tampaki oina center masing chamu oigani hairi loinana exam asi thagadoriba mahairoi sing adugi maru oina lainga ki school dage mahairoi lising nipan ga chamaga marifutara mathoi adet school gi oina mahairoi lising chamaga lising amaga chamri ga marifutara nipan amadi private school sing dage mahairoi masing lising kunga taret ka subna kuntraga taruk oire masigi mathakta mahairoi singi marakta IDP oiriba chingi mahairoi chamaga phumpuga mathoi amade tampake mahairoi chani ga kuntraga mathoi punna chahunga marifutara ni thoina exam aseda saruk yaga dori hairiba IDP singi oina yengluba matamda Bishnupur district na IDP mahairoi masing khwaidagi yamba oire maru oina hayengdagi pangthokadoriba exam asida pamdaba thodok sing thoktaba amade exam asi mapung fana pangthoknanaba ching amadi tampaki mafam singda piriba exam center singda nodal officer tara yauna
inspection team kuntraga taruki mathakta special team taragani amasu semduna ngak senabagi damak thaurang kaya paikhat pasu loire adubu haiba exam asida karigumba nataba pambai sijanaramba amade masida chenaba sing adugi mathakta Manipur Prevention of Malpractices in High School Living Certificate Examination and Higher Secondary Examination Act 2024 gi matung ina jail da chahi tara thambata natana lupa crore amagi fine su thihangani haina su bahangna phungdokhe nangna kai gi na bana amadi tamda exam haiba center city ka sponsor sakani kunna mahewai isim puthat daruka sapek kuma hasagani masida upamasa ki masina isim tarani pansun hundrama amadi nupi masaki masina isim tarani pansun yang hai gani government schools ki satra isim pansam hundrama toina sarujagani cadet school di satra isim masami marfutarani pana sarujagani amadi private school ki satra satri isim putara kuntaret ka puchatarna koi agi prakasita bismu rajagani loina singda punna desim tarama koi kani futaru amadi tamda sing tara preka satu ko drama pan kunna sina sai ki haitwa singta satu ko masu kani lairi ba iram sigi matungina koi IDP ki masin susukan kamsage IDP una internally displaced person sohun ba mobrani toy idea prakasha moisu yagani tamdana sani ko pushama toini aduka singdana samu ma toini fighting wangba IDP ki machine se district to district oyani haidba parikasi koi bhajana pang ko namdam di namta singdi lamsinda model officer tara wena inspection teams when a hana price but and handle team so very the contract of legally don't want this special teams board teams board members special team tarani toy gawani when sinda high machine sura I can manana we high inspection team with thamsari when parikasi ke uporo natra ga complaint suggestion to bidding ba lai ga de control we hangsare when na high parikasi da koina parikasida koina karoto kodoriba yogi Eco Network Manipur gi mission Green and Clean campaign ge manung chana ngasi su hairok pa 3 da leiriba apun bagi thauna village level federation amade Eco Network Manipur puna khusham naduna hairok pa 3 GP gi area da turel ising iai da ta sinduna leiriba plastic na chingba amot akai phatraba polam sing khondok shandok rei ngasigi turel sengbaga mari lena BLF asigi MBK amadi SIST cadre alangbam sangitana haikibada hairok wangjing river ase ngasi apunbagi thauna BLF amadi Eco Network Manipur khusham naraga semkhibani haire maramdi turel khongnung ase asuki matik motpana maram oiraga aikhoina thakna chanariba ising asida mahik matai mayam ama yaushillaglaga laina mayam ama pohalaknaba maram oirakpa aduna maram oiraga aikhoina ngasi turel ase sengduk jabani matungdasu aikhoina ase gumba turel sengbagi thabak ase maira paibi club singa khusham naraga pangthokhigani aduga miyamnasu gyan tabiduna turelda fataba sizinaba loiraba potlam sing langthokpagi hanadi ase thadopiyo makhatana Eco Network ki president Sinthangamba Laisrom na haikibada ngasi apunba thaunagi BLF amadi turel sengbagi chathariba thabak ase mamangdasu atopa lekai singda sengkiba leire makhatana miyamga khusam naraga turel ase sengdaba yadaba kandaba yadaba ki phibam ama laktuna turel ase sengkhigani haire lekai da hairokta leiriba club singna door to door collection chatlaga amot akai sing laukhatpagi thabak chathari kanagumba door to door collection yaudaba miyoi kharana turel da amot akai haithaba tawbigano maramdi turelgi ising asi aikhoina chaba thakba sijinare hairok khakta natana tentha phawbada leiriba ecopat kharungpa ta tariba turel asige marilda khunda minariba aikoi khudingmak turel ase kanbada punna
थौदांग लौमिनसे लोइनना हाइरोके खुल ममांगदा लैरिबा मरिंग खुलगी इचिल इनाउ सिंगसु खुसमनरकांदा तुरेल असिगी हौरकफम ओइरिबा सिंगदा उपाल वापाल थाजिनबा तुरेल असिगी इसिंग मपुंग फाना चेलहनबा थबक पाइखटमिननबा दरकार लैबा अदु खंगबिरगा मियाम अमदे मरी लैनबा डिपार्टमेंट सिंग पुना खुसमननबा मथौ ताई हाना फोंदोखि मोरगा अखोइना थंगना चानारिबा इसिंसिदा महिक मतंग मैम यौसलगा अखोइजे लैना पोक्लकनबगी मरम ओइबदुना मरम ओइरगा ngasi अखोइना सिगुम्बा तोरेन खोंनुंग सिंगदोकपगी थौरमजे पांगथोकजाबनी मतुंगदसु अखोइना सिगुम्बा थौरमजे मैरा पाइबी क्लब सिंगदा खुसमनरगा मखा तानासु अमुकसु पांगथोकजागिगनी अदुगा मियाम प्रजा मैमनसु ज्ञान ताबिदुना तोरेनदा फता हाउदी हुंदोकपगी हाइनाबी सिमतंग थादोकमि अपुनबा थौनागी वेलेप अमदी इको नेटवर्क मणिपुरगा अमुअन अखोइ सेंगबसे हौजरी ममांगदसु अखोइ सेंगरे अतोप अतोप लेकाइसिंगदा अदुगा ngasiनमक अपुनबा थौनागी वेलेप की ओइनाम असेंबली कॉन्स्टिट्यूएंसी असी लुनानबा एसी अमा ओइनना बगी पांदमदा एमपीसीसी स्टेट लीगल डिपार्टमेंट के कन्वेनर लाइटोनजम ब्रोजेन की स्पॉन्सरशिप मखादा विजन ओइनाम एसी ना ओइनाम एसी सिनबा थुंगना पाइखटकदबा क्लीनिनेस ड्राइव अमा ओइनाम दंगसिदगी हौदोखरे क्लीनिनेस ड्राइव अदु लाइटोनजम ब्रोजेन लुचिंगदुना विजन ओइनाम एसी के वॉलंटियर्स सिंगना ओइनाम कैथेलदगी हौरगा पीएचसी ओइनाम उसक खंगदबी ओइनाम खुलक ओइनाम गी तिदिम लंबी गे नाग्यता तारिबा अमोर अकाई सिंग खुंदोक्तुना मफम चाना पैसिनके क्लीनिनेस अदुगा मरी लेना लाइटोनजम ब्रोजेन फोंदोखिबदा ओइनाम एसी असी लुनानबा एसी अमा ओहननबा विजन ओइनाम एसी ना लेप लेतना एसी असी के मफम सिंग सिनबा थुंगना चथगदबा थौरांग असिदा क्लीनिनेस ड्राइव चथबदा नतना मियामना लुनाना लेबदा थमोय सेंगदोकनरगा मतिक चावा पॉलिटिकल लीडर अममम खलसी अमदे चाखवटपा लमदम अमा ओहननबा होनरसी हाइना मेसेज पिरि हाइरी RSS लिखत की बगी चही चामा सुरकपगे चथरकपा हिंदू सम्मेलन समिति की थौरम से सोमबुंग ब्लॉक इम्फाल के योरबुंग हाई स्कूल के लंपाकता पांथोखरे इम्फाल के संचालक एम समुंगौ अमसुंग सम्मेलन समिति के संयोजक ए याइमना सरुक यादना पांथोखिबा थौरम अदुदा मणिपुर प्राण कर्यावा एसएस तरुण कुमार शर्मा अमदे मणिपुर संबा प्रांचारिका आरके मेमना भारत हिंदू की मरु ओइबसिंगी मतंगदा वांगांखे थौरम अदुदा जगोई इसै यावना कल्चरल प्रोग्राम कयासु उतकी नुंगटेक बैप्टाइज चर्च अमदे बैप्टाइज चर्च यूनियन इंडिया ngasi ए हाइबा थीमगा लोइना पास्टर कदिरिशिन बाला फेयरवेल पीबा पास्टर जाफेद इनकाबु हाखरे जाफेद निफु सुरे महाग न्यू दिल्ली दा लैबा चर्च अमदा चर्च सेक्रेटरी ओइना चही तरुक की थौ पुरम ले हाइरे ngasi की थौरम बैप्टाइज फेरो नुंगटेक बैप्टाइज चर्च अमदे जेले बैप्टाइज तमेंगलोंगना इसै सिंग सक्तुना नौना पास्टर की मफमदा ब्लेसिंग पीखे अमदी हानगी पास्टर बु मफम कयादगी लाकपा पास्टर सिंगना खुदोल कयासु तमखे पश्चिम डिस्ट्रिक्ट की पलेलदा की नाकल पलेल थोंगैदा मियाम की पोथाबा अमा गटकदौरिबा असिदा मियामनसु मतेंग पांगबियु हाइना रामबाई जेंगोल यूनिट 40 पलेल अमदे खांगाकपा फुटबॉल एकेडमी पलेल की माइकेदेगे मियाम की पुंग चिंगसिलकले पलेलदा लैबा 26 सेक्टर AR की नोंगचुप थंगबा एशियन हाई
Asian Highway 1 gi nongchupta leiba mafam adubo lamtu sit sengbaga loinana mafam adubo semgat pahauraduna Arambai Tengol Unit 40 Palel gi Thongmi Kharana Pongdorakle Manipur gi Kha Maikaida Kakching District ke Palel Hai Bakul Asisu Leiri Chandel Tengnopal amasung Kakching District ke Tainafam oina leiriba Kakching District ke Chidaida leiba khul ama oiribani Wakhal Tuphak Tuphai Chanchilaba Aki Aphak Phaururaba Palel Khulaki Ahal Laman Singh Amade Manipur gi atai mafam kayadagi Palel lomda lakpiriba kayagi ayuk nungthil numidang wairam gi matamda ngahak pothajaduna wakhal pothafam ama oina semgananaba pandamda ngasidagi semgat pahujabani mafam asida haipal leipal kaya thaduna miyamna pothananaba phampham semduna cha coffee ama thakduna ngahak phamjaduna wakhal tangdu leitaba puraknanaba amasung Manipur gi Kha Maikaida Maitai Ipurup asige khul ama ingna chikna ngan thoiri haiba adu Manipur gi miyam amade malem asige miyamda khanghanjananaba honajabani masida sel thum yamna changgadabana kanagumba pukchel chawbi kayana angamba mateng pangbirak pasu leire kanagumba pangbiningba singnasu mateng pangbiu Manipur lenga ki mari leina ba loisang singdagi su natragasu miyoi singdagi su lambi gi mataida thamliba open gym gumba amasu thamhanjaningbagi apambasu 80 unit 40 Palel amadi kha ngakpa football academy Palel gi maikaidagi mari leina ba singi midyang jingchinjari haire lanai gi oina angamba mateng singsu pangbiduna mafam asibu semgatpada Manipur gi miyamna tengbang biu haina su pongdorle Sinakanda Asian Highway Susialiba Sigi Jaga Sida koi Palel gi Unit 40 Arambai Tengol na Sinjalangzaraga koi gi Khangakpa Football Academy gi Sanaroi sing pulap punminaraga koi jaga se tunggi oiba Palel si kaki oiba koi gi pak macha ama senmana gi project amani koi na lokachari se ngasina ya ahanbai koi gi singdok singjin haiba tare koi sangjan jabane hari mofam sing sida koi gi khulak sigi oiba aduga lambi da chathok chasin doriba ahalaman sing wakalna chokthograba adigi Laikhidraba Manipur Legislative Assembly ki member Bungjakin Balte ki mafamda ikai khumnaba utpa oina state asina ngasi dagi hauraga chaliba tha asigi kunga mari phawba numit humni chupna awaba phongdokani haire hairiba numit humni gi asida state pumbada national flag tangkhai chingthabaka loinana lenga ki oiba harau kumhai amata pangthok loi haire Ngarang February gi tang kunga mathoida International Mothers Language Day ga mari leinana New Delhi gi Ravindra Bhavan Sahitya Academy na sinduna pangthokiba multilingual poets meet thauram pangthokre thauram asida Central Sahitya Academy na recognize tawraba lon kunga mari bu represent tawba kavi kunga mari na sarugyake Manipuri lon gi oina Assam state ke Hailakandi district ke Lala Chengbilda Pokpi Laisram Khulda Yumpalibi amasung haujikna Delhi gi Gurgaon da leiribi Misna Chanuna sarugyake Misna Chanuna mamalon maitai rolda saireng pakhi amasung madugi English translation su piduna miyamda tahanke mahakna mamalon maitai lonbo malem gi thakta thangatna ba khona jaba oina ato longe editor singa punduna masamaka editor ge if oiduna Taylon gi saireng amasung Greek German Spanish Italian Polish Filipino Catalan Kurd ba renga loyana ba laire anthology series adugi anishuba volume adugi su saireng ama pakhe masak nairaba Hindi ge aiba amasung Sahitya Academy Bal Sahitya Puruskar Fanglaba Dibik Ramesh na thauram adubu chairing tawkhe Sahitya Academy ge Deputy Secretary Sri N Suresh Babu na thauram adubu moderate tawbikhe amasung Sahitya Academy Secretary Srimati Pallavi Parsan Holkar mahaksu saruk yakhe
Gyan Ratna Sahitya Academy Manipur State na sinduna tha asigi kunga humdoi dagi numit nini chupna Gyan Ratna Sahitya Academy National Conference and Cultural Evening Second Edition pangthuklagani mapung oiba hogdokpagi thoram tha asigi kunga humdoi da GSA National President Hemchandra Burman Suparnan Roy General Secretary Rajya Sapadak West Bengal Dr. Jarna Banik Jyotish Sastri Tripura Dr. Bivarnath Educationalist Guwahati na special guest oina saruk yaduna tongan ba thoram singaloina cultural program sing yauna pangthokani nini chanba tha asige kungam Loktak Lekta Kolkata Delhi Tripura ki aiba singaloina na masana ijaba sing tongan ba tonda pathoktuna pangthokadori hairi Masida Nukshijaraba Ilaicha Singh aduga agriculture bu nuksibiba amadi Gyan Ratna Sahitya Academy bu puning thogat piriba Ilaicha khudingmangna saruk yabiu yoinana tang kunga mari asina aikoina koigi itias ka sagona raglaba Manipur gi yamna maru oiba mafam amu oiriba Moirang gi Loktak Lake koigi fresh water lake asigi manakta aikoina special guest singa loinana mapalamdagi lembira kadoriba special guest singa loinana masida aikoina masana paba Pauravida Laiba Ibudau Puthiba Kumja Haraubagi Thauram ngasidagi haukhre Thauramgi saruk ama oina lai ikau khatbagi thauram Pauravida Laiba Pukri achobada pangthokladuna Lairen Mayum Diren Maitai Secretary Lining Thau Puthiba Harauba Kabin Hai Handa Kumja Asige ngasidagi hauduna numit tare ni chumna pangthokani Uttara Sanglen Sana Konunga Tado Ningol Ongbi Singi Oina Ningol Pali Haiduna Haraubagi Humni Janba Numit Ama Thamjari Haiba Numit Asida Kun Asigi Ningol Tongan Ba Lamdam Singda Yumnak Sagai Ong Krabi Singna Haikat Lekat Tamba Lakpina Ba Paujelakli MR Movies ki banner makhada pabung na khudol tamduna Chandam Yaima Devi na puthokpa chawbuki laibak haina mingthonba Manipuri feature film gi yaipa thongni thoram ngasi haingangda leiba EE Farm Cafe Marjing Pata pangthokre thongni thoram aduda film forum Manipur gi secretary Kangjam Ronel Chandranath chief guest senior director Gil Manipur gi former president Prafulo Pukhrambamna president amade Senior Director Gil Manipur ki Vice President Bimol Fibona Guest of Honor oina saruk yakhe film asida Silaiba Surbala Undana Idau Hemabati Manglembi Bablu Prem Soro amadi Ravina Chingbana maru oiba mamiroi sing oina tongan ba saktam langgadori film asigi cinematography Nauvik Kangla editor Bali Ningthaujam music director da Inau Sagol AK Yango Amit Tenthani Asigi story screenplay amadi director Ojit Babu Ningthaujam assistant director David Thoksom amadi production manager Premsan Maishnamni Romga Mari Lenana Wangang Loi Singna Manipur film chawkhananabagi matangda wafam kayasu phongdoknaki Cinepics ki banner makhada pari imom film mai pangna puthokraba matungda ngasi ani suba production oina P Motilal Maitai na puthokpa sanagi thambal haina mingthonba Manipuri feature film ge yaipa thongni thoram pangthokre MSDFF mini auditorium da pangthokiba thongni thoram aduda film forum Manipur gi former chairman Samjit Chaban
Mangol Dauna Chief Guest Forum Asigi Chairman Khangembam Kule Sorna President Amadi Senior Actor Irom Siam Ke Sorna Guest of Honor Oina Saruyake Film Asigi Story Screenplay Amadi Director Biskupta Laishramni Film Asida Kaiku Gokul Bala Sadananda Chitra Pangambam Angel Simre Prameshwari Siam Keshor Ningthauza J Vidya Thoi Thoi Ganesham Sorojini Prem Sharma Amadi Bijendrana Chingbana Maru Oiba Mamiroi Singh Oina Tongan Tongan Ba Saktam Langadori Film Asigi Music Director Ranbir Thauna Cinematography L Radha Mohan Sharma Amadi Editor K Bimol Sarmani Thauranga Mari Lenana Wangang Loisingna Manipuri Film Chaukanana Bagi Matangda Wapam Kaya Phongdoknaki Center for Performing Arts Oiriba Hawam Marak Ningom Laikai da Leiba Sanchalina Sinduna Classical Manipuri Solo Dance Amadi Kubak Isai da Yumpham Oiduna Numit Taraga Mangani Chatharakpa Workshop cum Production Loishin Bagi Thauram Pangtokre Sanchali gi Auditorium da Pangthokiba Thauram Aduda UGC gi Member Professor Irom Gambir Singhna Chief Guest MU gi Students Welfare gi Din Professor CH Ivohal Singh Bulgaria ki Cultural Ambassador Professor Kanchan Sharma, Kaya School of Dance Bulgaria ki Founder Katyote Sopna, Guest of Honor Singh Oina Amadi, Sanchali ki Vice President Dr. M. Thoibi Singhna Thauram ki President Oina Sarukyake, Thauram ki Saruk Ama Oina Classical Manipuri Solo Dance Amadi Kubak Isai ki Masak Singh Uttara, Ayengba Singh ki Puning Sumhatki. Tentha Khongbal Welfare Association Takwana Shinduna Team Nipana Sarugyaduna knockout basis da quarter final stage tage Chathagadaba Takwa Women's Trophy 2026 ngasi cultural gi oiba makhal mathel gi jagoi isai kaya ga loinana Takwa gi playground da audokre haudokbagi match da FC Imphal na Khuman FA bu thoiba ngamkre tournament adu haudokbagi thauramda Manipur gi Chief Minister Yumnam Khemchan gi loinabi Yumnam Joybala Devina Athoiba Mithunglen Bisnupur District Deputy Commissioner Puja Elangbamna Thauram Mapu aduga Kakching District Superintendent of Police Priya Dasni Laishram IPS 1st Battalion Manipur Rifles ki CO Khoishnam Sharma IPS amasung Arjuna Awardee renowned footballer Oinam Bembem Devina Akhanaba Mithunglen Singh Oina Sarukyake tournament asigi ngasi haudokpa numita sanakiba match da FC Imphal na Khuman FA bu goal mari amada thoiba ngamkre FC Imphal gi mai pakpagi goal sing adu match ki minute ani minute kun amasung minute kuntra chatpa singda A Lakshmi na goal ahum chanki aduga minute kuntra chatpada TH Resmana goal amaga chanki Khuman FA gi amatangai rab goal aduna minute kun ga manga chatpada N tinana chanki match asida FC Imphal gi Bizya Laishram minute nifuga humdoi chatpada yellow card ama pike hayang tang kun ga humdoi gi nungthil pung ani ga minute kuntra da ahanba ground da YWC Thambal Khong amasung Sana FC Thobal anina ani suba quarter final aduga pung ahumga minute kuntra da MPSC amasung YWC Langthabal anina ahum subada quarter final match sanagani tangkun ga marige nungthil pung aniga minute kuntra da ESU Imphal amasung ICSA FC anina mari suba quarter final match sanagani
Tang kunga taruk amasung tang kunga tare ke nungthil pung ani ga minute kontrada ahanba amadi ani shuba semi final sanaraga mathang tha March ki tang amage nungthil pung ani ga minute kontrada final match sanagani. Bisnu Naha Youth Federation Yaripok BYFY na sinduna pangthokpa team taraga tarena group mari khaidoktuna tha asigi taruktagi BYFY gi playground da chatharakhiba second Yaripok Trophy 9A-side Manipur Open Football Tournament 2026 ke ngasi sanakhiba ni shuba quarter final match da Yaripok United Yaripok mai paktuna semi final changbangam khre ngasi sanakhiba quarter final match aduda Yaripok United na Sana FC Thawalbu goal ama sinoda thoiba ngamduna semi final changbangam khibani Yaripok United ki mai pak bagi ama tangairaba goal adu match ki minute taraga taruk chatpada Tas Khan na chankhibani match asida Yaripok United ke Kisan amasung thoiba aduga Sana FC ke David ahumbo minute kungamanga chatpada yellow card amamam pike Tha asige kungamari da tournament asige ahanba quarter final match da BYFYA amasung NGL Laurembam anina aduga John FC Ajan Mingai amasung Master FA Yaripok top anina ahum suba quarter final match da sanagani mari suba quarter final match na tha asige kungamanga da TMFC Yaripok amasung Tentha FC anina sanagani haire Tentha Haibung Tranquility Club Tentha na sinduna team taraga tarukna group mari thokna khaidokuna tha asigi nipan degi TQC ground da sanaba haukiba third TQC trophy lising ani kunga taruk let irungbam Birland Memorial State Level Open Tennis Football Cricket Tournament ge ngasi sanakhiba quarter final match singda MUC2 Kanchipur amasung Fashion Queen Thobal mai pakna duna semi final changnakre tournament asigi ngasi sanakhiba ahum suba quarter final match aduda MUC2 Kanchipurna Thunderstorm Khangabokpu run ahum da thoiba ngamduna semi final chankhe MUC2 na toss ngamduna hana batting paiduna ahanba innings sanabada apiba over taragani thoida wicket manga turaga run chamagani puga humdoi lauramkhe ani suba innings da Thunderstorm over taragani thoida wicket taruk turaga run chamagani phukhak lawba ngambadage match adu maithi hauke Mohammad Aziz Mirzana ball kuntragani thoida run humputara humdoi aduga wicket mari lawba ngamduna man of the match takhe mari suba quarter final match da Fashion Queen Thobalna Athokpam Lijel Athokpam by wicket Nipanda Maithiba Pidura semi final chankhe Athokpam Lijel na toss ngamduna hana batting paiduna ahanba innings sanabada over 10.5 ta wicket taramak turaga supnatgagi run yankhai ga nipan khak lobu ngamkhe ani suba innings ta Fashion Queen na supnagi over 4.2 da wicket ani turaga run humphu lobu ngamduna match adu mai paktuna semi final sankhe Sagrapam Sankarna ball nipan da run tarang manga lobaga loinana wicket ahum loba ngamduna man of the match takhe tournament asigi semi final match sing tha asigi kungamari da MKS Singmairong amasung KCK Khangabok anina ahanba semi final aduga MUC2 Kanchipur amasung Fashion Queen Thawan anina ani suba semi final match sanaragani hare Aroi bada maroi ba pau amu hana pizari Chief Minister na Delhi degi hek halakpaga awat pa cabinet minister haplagani haina MLA Thangjam Arun Kumar na phundokre Chief Minister Yumnam Khemchan amadi center gi luchingba singa ngasi Delhi da unaduna
मिनिस्टरसिंग के मतंग वरी सानख्रे Special Intensive Revision SIR na Census amadi delimitation के महूत सिंह यारोय है ना जितेंद्र निंगोमना फोंदोखरे हयंगदगे हौगदोरिबा क्लास 10 एग्जाम असिदा अरानबा पांबै सिजनरम बसिंग चही तरा जेल थमलगा क्रोर अमा फाइन थियनगनी हाइना बोसेम के सेक्रेटरी एस जलान शर्मा फोंदोखरे अमदी MLA बुंगजागिन बाल्ते अरोइबा मथों मंगम पांगथोकनबगिदमक कोतुना कुकीजो ताबा मफम सिंगदा टोटल शटडाउन लौथुखरे ngasi gi oina di mami tv na sandok chaba prime time news matang asal loishinjare punampo amuka hana kurumjari Ibe makigano. Kaza betamo. Sige yung se next time tina check sin na laksi loga tham ko bani ne. Tadarang se juara habaga am takita bo. Asum na mayam na machel go ngap shan dugum. Masige yung masilu aso yang an ko kada batagi. Next time tina ngap seli. Next time ti juara habati ngap tok na basem bani. Zaman technology si na bana concrete ka tok na tina ba matamda. Kapam na amuk ka na angle adli. Next TMT strength is in the quick. मियामी खुरुंगचानम गिदमा केबल वेयर पुसनदबसु ममी टीवी के मखल मथेन क्या के चैनल अमदि अतोप चैनल क्या अदोम की मोबाइल फोन नत्रगना टेलीविजन दे येंग बेयारगने केबल वेयर टिंगबगी मथौ ताद्रबा पुंग कुनगमरि चुपना येंग बेयारबा अनौब टेक्नोलॉजी असि लाफना मणिपुर की मपान लेबिरिबा इरेसा सिंगसु लाइन येंग बेयारगने करमना अदोम की मोबाइल फोन नत्रगना टेलीविजन दा हापतना संदोक शरीबा चैनल सिंगसी येंगनी हाइबगी मरमदा अकुप्प मरोल खंबिनिंगबसिंगना 9233577337 दा कॉल तौबिरो मतम चुपदा ममी टीवी बु सपोर्ट तौबिरिबसिंगु ममी टीवी ना तौबिबल खंबु चरी हौजेक चतरिबा थबक अमदे डिस्ट्रिक्ट